Ngasi tarik nipan sagolsen numit asigi rasifal pijari. Mes rasigi oina thabak tauba amasung thabak taunabagi thaurangda kanajagani. Bris rasigi oina lana khanaba yaba leibana imung manung amasung marumapang singa loinabada haisingo. Mithun rasiga wakhal thokpa thabak tauba ayet appan yaudaba numitni lamtu chatpada kudong chagani. Karkat rasigi oina sading hengalakadauri thabak tawuda mai paktaba khurau thangba piri. Singha rasigi oina tunglam zatki lambi semjabada kanagani pakhang laisa singi phagatkani. Kainya rasigi oina wakhal lausing thoktaba thabak tawuda ayet apan piba numitni. Tula rasigi oina marum mapang amasung loinaba singdagi tengbang phangani tunglam satki thaurang tau. Brisik rasigi oina akan mathabak subada kanaba phangani wakhal laitanaba honau. Danu rasigi oina mahai masing tamba lam chatpa amasung legal gi thabak thauramda nungaiba pauk tagani. Makar rasigi oina sel thungi thaurangda chayetnaba laigani. Ingthana thabak tawdrabadi mangjaba laigani. Kumbha rasigi oina marum mapang singi mari phagatkani dalol itik amasung yumban basingidi mari afaba lay. Mina rasigi oina thabakki polum hengatcharagasu kanabadi phangani hakchanggi chekselu.